ꯍꯟꯖꯔꯛꯀꯦ ꯐꯖꯁꯦ ꯀꯣꯅꯨꯡꯒꯤ ꯁꯛꯇꯝꯅꯤꯀꯣ ꯃꯌꯥꯝꯗ ꯎꯟꯖꯔꯛꯀꯦ ꯃꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯇꯤꯟꯕ ꯍꯧꯔꯦ ꯉꯁꯥꯏꯗꯩ ꯑꯗꯨꯝ ꯌꯥꯝ ꯉꯟꯅ ꯑꯗꯨꯝ ꯇꯤꯟꯕꯅꯦꯀꯣ ꯃꯤꯁꯦ ꯁꯣꯝꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯥꯛꯁꯤꯜꯂꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯌꯥꯝ ꯋꯥꯔꯨꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨꯀꯣ ꯀꯨꯝꯍꯩ ꯍꯔꯥꯎꯕꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯎꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯆꯠꯊꯣꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯅꯨꯡꯒꯤ ꯁꯛꯇꯝꯅꯤꯀꯣ ꯍꯥꯏ ꯍꯥꯏ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯦ ꯏꯆꯜ ꯁꯨꯡ ꯃꯥꯟꯅꯕ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯤꯡꯗꯣ ꯇꯧꯕꯤꯔꯝꯃꯨ ꯆꯥꯟꯅꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯖꯔꯛꯑꯒꯦ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯗ ꯍꯟꯖꯔꯛꯀꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯟ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇ ꯑꯣꯏꯁꯨ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯅꯨꯡꯁꯦ ꯌꯥꯝ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯏꯆꯟ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯃꯈꯜ ꯅꯨꯡꯁꯤꯗ꯭ꯔꯥ ꯉꯁꯤ ꯀꯥꯡ ꯅꯨꯃꯤꯠꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯍꯔꯥꯎ ꯍꯔꯥꯎ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯋꯥꯗꯅ ꯑꯗꯩ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯊꯪ ꯃꯊꯪ ꯍꯥꯏꯇꯥꯔꯦ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯈꯔꯗ ꯑꯣꯏꯁꯨ ꯀꯣꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯀꯥꯡ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯥꯝ ꯎꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯜꯂꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯅꯨꯡꯉꯥꯏꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯅꯦꯠꯋꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯄꯠ ꯄꯠ ꯇꯠꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯣꯅꯨꯡ ꯃꯅꯨꯡꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯒꯤ ꯑꯊꯣꯏꯕ ꯂꯟ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯃꯌꯥꯝꯁꯨ
ꯃꯌꯥꯝꯁꯨ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯣꯇꯣ ꯁꯨꯠ ꯇꯧꯅꯕꯒꯤ ꯃꯇꯥꯡꯅꯤ ꯁꯣꯝꯗ ꯏꯁꯨꯡ ꯏꯄꯥ ꯃꯌꯥꯝ ꯐꯝ ꯂꯩꯔꯦ ꯅꯨꯡꯁꯤꯌꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯉꯁꯤ ꯏꯆꯜ ꯃꯌꯥꯝꯁꯤꯅ ꯅꯪꯅ ꯐꯣꯇꯣ ꯀꯥꯞꯅꯗꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯃꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯉꯁꯤ ꯍꯌꯦꯡ ꯀꯅꯥꯁꯨ ꯇꯝꯕ ꯉꯝꯕ ꯃꯄꯣꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯌꯥꯝ ꯑꯀꯣꯏꯕ ꯑꯩ ꯍꯥꯏꯐꯦꯠ ꯎꯍꯟꯖꯔꯛꯀꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯜ ꯃꯌꯥꯝ ꯂꯥꯛꯑꯦ ꯏꯆꯜ ꯃꯌꯥꯝꯁꯨ ꯃꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯦꯝꯒꯠꯂꯝꯃꯦ ꯀꯣꯅꯨꯡꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯌꯥꯝꯗꯤ ꯐꯖꯔꯝꯃꯦ ꯑꯗꯣ ꯍꯟꯗꯛ ꯐꯖꯅ ꯏꯁꯤꯡ ꯆꯥꯎꯕꯅꯦ ꯁꯤꯁꯦ ꯏꯁꯤꯡ ꯆꯥꯎꯗꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤ ꯏꯆꯟꯁꯤꯡꯁꯦ ꯊꯣꯛꯄꯗ ꯂꯩꯔꯁꯦ ꯑꯗꯨ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯆꯪ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯂꯩꯇꯦ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯎꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯌꯥꯝ ꯌꯥꯝꯅꯒ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯅꯨꯡ ꯆꯪꯉꯒ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯑꯩ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯂꯧꯊꯣꯛꯈꯤꯒꯦꯀꯣ ꯑꯩ ꯀꯩꯅꯣꯗꯤ ꯂꯧꯊꯣꯛꯆꯈꯤꯒꯦ ꯁ꯭ꯋꯤꯁ ꯊꯝꯃꯝꯃꯦ ꯃꯅꯨꯡ ꯆꯪꯒꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯇꯅ ꯇꯧꯅꯔꯤꯗꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯃꯤꯀꯨꯞꯁꯦ ꯁꯨꯝ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯅꯝꯖꯔꯛꯀꯦ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ
ꯃꯌꯥꯝꯁꯤꯅ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯁꯛꯇꯝꯅꯤꯀꯣ CSL ma'am le ma'am ai kano nungai te hapet like comment pibiramo no nungai or nungai te habado sinu si bangang du ma'am lai thank you pizza thong mấy xiang đó có máy đâu vậy máy xin em đúng sang biro có anh là thằng mà tầm đó để anh horen YouTube từ đúng thắc là cái gì bảo con đó hạt tết yung view thì máy ta là có cái subscribe tông được bảo con cái xin này xin nào xin là CB tụi nó subscribe với like nắm video có mà nó tao coi con xin nó nhưng mình xí ama support tông mình nào đó nè ông bên ngoài nó dây he này là cái nó tao giờ cái bảo con đây là mình giờ cái si dry CSL sung mana ba mai party sore ba không để lại đây sinh sao vậy đó baik ada air jangan mau tek dikit koi mohon zarak ya lumayan ini chỉ lap có chỉ liệp cái này đi con mấy scroll thì số mắm lao ngắn đấy là một bộ phim đó là phải ra sân mẹ mình rau hay ta rau tem mình photo cận những là đã cáp tên là còn lấy dân xí cỏ rồi bật Nambiro pa ito magta haningay na itong tagas sa rigo. Kena dam roy bagi sakta malik.
ꯑꯩ ꯈꯣꯡꯎꯞ ꯑꯥꯗ ꯂꯪꯊꯣꯛꯑꯝꯃꯦ ꯁꯣꯝꯗꯒ ꯐꯣꯇꯣ ꯁꯠ ꯇꯧꯅꯔꯦꯀꯣ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯇꯝ ꯇꯝ ꯌꯥꯝꯁꯜꯂꯛꯑꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯦ ꯏꯆꯜ ꯁꯨꯝ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯣ Good morning, present morning, evening. Thank you. Kita laki sorry. Mesin sudah nyambil lera, mulai kurang mesin berak. Seling dan mesin anak ada mahal orang. Sorry saya tahu dan nak yang mesin itu apa ni? Ini yang kelai ya, kira-kira. Mesin sudah pesan nyambil lera.
Live loisilage